ꯃꯌꯥꯝꯒꯨꯝꯅ ꯑꯩꯁꯨ ꯊꯃꯣꯏ ꯑꯃ ꯐꯥꯎꯏ ꯑꯗꯨꯕꯨ ꯋꯥꯈꯜꯗꯤ ꯑꯅꯤ ꯁꯨꯏ ꯔꯣꯃꯥꯟꯇꯤꯛ ꯐꯤꯂꯝ ꯌꯦꯡꯕꯕꯨꯗꯤ ꯀꯥꯎꯊꯠꯅꯕꯤ ꯐꯨꯗꯠꯅꯕꯤ ꯈꯞꯇꯠꯅꯕꯤ ꯁꯤꯒꯨꯝꯕꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕ ꯆꯪꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯇ ꯂꯥꯏꯛ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯐꯪꯉꯒ ꯋꯤꯟꯅꯔ ꯑꯣꯏꯈꯤꯕ ꯄꯤꯌꯥꯔꯤꯗꯣ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯃꯥꯒꯤ ꯌꯦꯛꯄꯒꯤ ꯚꯤꯗꯤꯑꯣ ꯑꯃꯈꯛꯀ ꯀꯩꯅꯣꯒꯤ ꯕꯤꯖꯨ ꯅꯤꯡꯒꯣꯝꯕꯝꯒ ꯌꯦꯛꯄꯒꯤ ꯚꯤꯗꯤꯑꯣꯅꯦ ꯑꯗꯣ ꯀꯩꯅꯣꯁꯦ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯇ ꯂꯥꯏꯛ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯐꯪꯉꯒ ꯋꯤꯟꯅꯔ ꯑꯣꯏꯕꯁꯦ ꯁꯔꯁꯄꯇꯤ ꯁꯃꯨꯔꯩ ꯂꯥꯛꯄꯝꯅ ꯇꯥꯔꯦ ꯑꯗꯣ ꯁꯔꯁꯄꯇꯤꯁꯤ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯋꯥꯆꯦꯞ ꯅꯝꯕꯔꯁꯤꯗ ꯑꯗꯣꯝꯒꯤ ꯐꯣꯇꯣ 2-3 ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯗꯒꯤ ꯌꯦꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯐꯖꯒꯗꯕ ꯑꯃ ꯈꯜꯂꯀꯥꯟꯗ ꯑꯗꯨꯝ ꯌꯦꯛꯑꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯞꯂꯣꯗ ꯇꯧꯖꯔꯛꯑꯒꯦ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯋꯤꯟꯅꯔ ꯈꯟꯕꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯛꯄ ꯌꯥꯏꯌꯦꯅ ꯈꯜꯂꯦ ꯑꯗꯣ ꯑꯣꯏꯕ ꯑꯣꯏꯗꯕ ꯍꯥꯏꯁꯤ ꯃꯌꯥꯝꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯀꯃꯦꯟꯗ ꯑꯦꯅꯤ ꯑꯥꯏꯗꯤꯌꯥ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯋꯤꯟꯅꯔ ꯈꯟꯕꯩꯁꯦ ꯑꯗꯣ ꯂꯛꯀꯤ ꯗ꯭ꯔꯣ ꯇꯧꯔꯒ ꯈꯟꯁꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯣ ꯑꯗꯨ ꯃꯃꯥꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯂꯛꯀꯤ ꯗ꯭ꯔꯣ ꯈꯟꯕ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯀꯃꯥꯏꯅ ꯈꯟꯕ ꯌꯥꯕ ꯃꯤꯟꯁ ꯂꯩꯇꯥꯔꯒꯗꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯏꯕꯤꯔꯝꯃꯣ ꯑꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯁꯤꯁꯦ ꯑꯩꯁꯦ ꯉꯁꯤꯁꯦ ꯉꯟꯅ ꯍꯧꯒꯠꯂꯦ ꯐꯝꯃꯦ ꯑꯗꯨꯒ ꯃꯇꯝ ꯇꯥꯕ ꯉꯥꯏ ꯂꯩꯔꯦ ꯃꯇꯝꯗꯣ ꯍꯦꯛ ꯇꯥꯕꯒ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯦ ꯋꯤꯟꯅꯔꯁꯦ ꯀꯅꯥꯅꯣ ꯌꯦꯡꯉꯦ ꯑꯗꯨꯒ ꯔꯤꯖꯜꯗꯣ ꯍꯥꯏꯗꯣꯛꯑꯦ ꯁꯤꯁꯦ ꯃꯤꯅꯤꯠ 2 ꯆꯦꯟꯅꯩꯌꯦ ꯑꯩꯒꯤ ꯒꯥꯔꯤꯁꯤꯅ ꯈꯔ ꯌꯥꯡꯕ ꯑꯣꯏꯖꯥꯠꯂ ꯈꯪꯗꯦ ꯀꯩꯅꯣꯅꯦ ꯑꯩꯁꯦ ꯃꯇꯣꯝꯗ ꯑꯞꯗꯦꯠ ꯇꯧꯕ ꯀꯩꯅꯣ ꯑꯣꯇꯣꯃꯦꯇꯤꯛ ꯀ꯭ꯂꯣꯛꯇꯨꯅꯦꯕ ꯀꯩꯅꯣꯒꯤ ꯍꯥꯞꯄꯗꯨꯅꯦꯕ ꯅꯦꯠꯇꯒꯤ ꯑꯗꯨꯝ ꯃꯇꯣꯝꯗ ꯑꯞꯗꯦꯠ ꯇꯧꯕꯗꯨꯅꯦ ꯑꯗꯨꯏꯗꯣ ꯃꯤꯅꯤꯠ 2 ꯆꯦꯟꯅꯩ ꯍꯥꯏꯔꯛꯑꯦ ꯀꯩꯅꯣ ꯃꯤꯅꯤꯠ 2 ꯍꯥꯟꯅ ꯍꯥꯏꯗꯣꯛꯏ ꯈꯣꯠꯂꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯗꯨꯅ ꯑꯗꯨ ꯈꯛꯀꯤ ꯅꯠꯇꯕ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯦꯕ ꯀꯩꯅꯣ ꯇꯧꯋꯦ ꯅꯨꯄꯤꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯋꯤ ꯅꯨꯄꯤ ꯑꯣꯏꯗꯤ ꯈꯟꯈ꯭ꯔꯗꯧꯅꯤ ꯀꯥꯏꯅ ꯍꯥꯏꯕꯤꯕꯒꯨꯝꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯃꯣꯏꯗꯒꯤ ꯑꯩꯅ ꯂꯥꯏ ꯌꯦꯛꯈꯤꯕꯁꯤꯡꯗꯨꯗꯒꯤ ꯂꯨꯄꯥ 10-20 ꯐꯪꯕ ꯋꯥꯁꯨ ꯅꯠꯇꯦ ꯂꯨꯄꯥ ꯑꯃ ꯐꯪꯕꯁꯨ ꯅꯠꯇꯦ ꯖꯁ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯇꯧꯔꯤꯅꯤ ꯁꯤꯗꯩꯁꯦ ꯋꯥꯔ ꯑꯩꯈꯣꯏ ꯌꯦꯛꯏꯅꯤ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯄꯦꯜꯂꯗꯤꯅ ꯑꯗꯣ ꯄꯦꯟꯅꯕ ꯇꯧꯔꯤꯁꯤꯗ ꯄꯦꯟꯗꯕꯅ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄꯩ ꯇꯥꯏꯞꯇ ꯇꯧꯋꯦꯕ ꯌꯦꯛꯍꯧꯗꯕ ꯇꯤꯝꯁꯤꯡꯗꯨꯅ ꯁꯨꯝ ꯑꯩꯁꯦ ꯍꯨꯜꯂꯒ ꯉꯥꯡꯕ ꯑꯣꯔ ꯑꯦꯅꯤ ꯀꯩ ꯍꯥꯏꯅꯤ ꯃꯣꯏ ꯑꯩꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯌꯥꯅꯤꯡꯗꯕꯩ ꯇꯥꯏꯞꯇ ꯁꯨꯝ ꯂꯣꯏ ꯎꯔꯛꯀꯗꯣꯔꯦ ꯑꯗꯨꯗꯨꯅ ꯁꯤꯗꯤ ꯀꯥꯟꯅꯗꯦ ꯑꯩꯉꯣꯟꯗꯁꯨ ꯏꯁꯥꯁꯨ ꯋꯥꯕ ꯃꯌꯥꯝꯅꯁꯨ ꯄꯥꯝꯈꯤꯗꯣꯏ ꯇꯥꯔꯗꯤ ꯀꯗꯧꯅꯤ ꯑꯗꯨꯗꯨꯅ ꯅꯧꯅ ꯑꯇꯣꯞꯄ ꯑꯥꯏꯗꯤꯌꯥ ꯂꯩꯇꯥꯔꯗꯤ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯥꯏꯅ ꯋꯤꯟꯅꯔꯁꯦ ꯈꯟꯒꯗꯒꯦꯅ ꯑꯗꯣ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒꯤ ꯋꯤꯟꯅꯔ ꯈꯟꯕꯩ ꯑꯥꯏꯗꯤꯌꯥꯗꯣ ꯑꯗꯣ ꯉꯁꯤꯁꯦ ꯗꯣꯅꯔ ꯀꯩꯅꯣ ꯅꯨꯡꯇꯤꯒꯤ ꯍꯥꯞꯄꯗꯣ ꯑꯗꯣ ꯉꯁꯤ ꯗꯣꯅꯔꯁꯤ ꯌꯦꯛꯆꯗ꯭ꯔꯦ ꯌꯦꯛꯇ꯭ꯔꯤꯁꯦ ꯑꯇꯩ ꯅꯠꯇꯦ ꯃꯨꯠ ꯈꯤꯇꯪ ꯑꯣꯐ ꯂꯩꯕ ꯑꯗꯩ ꯏꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯕ ꯉꯁꯤꯁꯦ ꯏꯁꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯩ ꯇꯥꯏꯞ ꯇꯧꯕꯗꯒꯤ ꯀꯩꯅꯣ ꯗꯣꯅꯔꯁꯦ ꯈꯟꯖꯗꯕꯅꯦ ꯑꯗꯣ ꯃꯊꯪꯒꯤꯗꯩꯗꯤ ꯗꯣꯅꯔꯗꯤ ꯌꯦꯛꯆꯔꯛꯀꯦ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯐꯥꯎꯕꯗꯗꯤ ꯋꯤꯟꯅꯔꯒꯤꯁꯦ ꯁꯤꯒꯤ ꯂꯛꯀꯤ ꯗ꯭ꯔꯣꯁꯦ ꯂꯛꯀꯤ ꯗ꯭ꯔꯣ ꯀꯩꯅꯣꯒꯤꯁꯦ ꯂꯥꯏꯛ ꯌꯥꯝꯕꯁꯦ ꯑꯗꯨꯝ ꯇꯧꯖꯈꯤꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯐꯥꯎꯗꯤ ꯇꯧꯖꯈꯤ ꯀꯩꯅꯣ ꯁꯤ ꯑꯞꯂꯣꯗ ꯇꯧꯔꯒ ꯀꯃꯦꯟ ꯄꯤꯔꯛꯄ ꯃꯌꯥꯝ ꯌꯥꯎꯅꯤ ꯇꯧꯔꯣꯏ ꯇꯧ ꯍꯥꯏꯗꯣꯛꯑꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯐꯥꯎꯗꯤ ꯈꯟꯖꯒꯦ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯐ꯭ꯔꯤꯗ ꯂꯥꯏ ꯌꯦꯛꯅꯤꯡꯕ ꯐ꯭ꯔꯤ ꯄꯦꯟꯇꯤꯡ ꯄꯥꯝꯕ ꯂꯩꯇꯥꯔꯗꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯗꯣꯝꯅ ꯇꯧꯕꯤꯔꯝꯃꯤꯕ ꯀꯃꯦꯟꯗꯨꯅ ꯂꯥꯏꯛ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝ ꯐꯪ ꯇꯥꯔꯗꯤ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯑꯗꯣꯝꯒꯤ ꯄꯦꯟꯇꯤꯡ ꯑꯃ ꯌꯦꯛꯆꯒꯅꯤ ꯃꯊꯪꯁꯦ ꯂꯥꯁ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯣꯏꯗꯕꯁꯨ ꯌꯥꯏ ꯑꯗꯨꯗꯤ ꯃꯌꯥꯝꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯑꯗꯨꯒ ꯑꯦꯅꯤ ꯑꯥꯏꯗꯤꯌꯥ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ B2ꯒꯤ ꯐꯟꯗ ꯄꯩꯁꯥ ꯍꯥꯞꯄꯤꯅꯤꯡꯕ ꯂꯩꯇꯥꯔꯗꯤ ꯍꯥꯞꯄꯤꯔꯛꯑꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯧ ꯅꯠꯇꯦ ꯑꯣꯔꯐꯥꯟ ꯍꯣꯝꯒꯨꯝꯕ ꯑꯗꯨꯗꯩ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯖꯒꯥꯗ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯐꯟꯗꯣ ꯍꯥꯡꯖꯕꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯐꯟꯗ ꯊꯥꯖꯤꯟꯕꯤꯔꯛꯄ ꯃꯤꯁꯤꯡꯒꯤ ꯂꯤꯁꯁꯨ ꯑꯦꯃꯥꯎꯟꯁꯨ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯂꯣꯏ ꯄ꯭ꯔꯨꯐ ꯑꯣꯏꯅꯕ ꯊꯝꯖꯩ ꯍꯌꯦꯡ ꯃꯇꯦꯡ ꯄꯥꯡꯕꯗ ꯁꯣ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯁꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯑꯣꯏꯗꯤ ꯄꯥꯡꯕꯤꯔꯝꯃꯣ ꯂꯨꯄꯥ ꯀꯩꯅꯣꯗꯒꯤ 300 ꯑꯣꯔ ꯑꯕꯞ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯄꯦꯟꯇꯤꯡ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯐ꯭ꯔꯤꯗ ꯌꯦꯛꯆꯒꯗꯕꯅꯦ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯅ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯄꯦꯟꯇꯤꯡ 2 ꯕꯤꯖꯨ ꯑꯃꯁꯨꯡ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯀꯤ ꯋꯤꯟꯅꯔꯁꯦ ꯁꯤ ꯌꯦꯛꯄꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯑꯦꯅꯤ ꯑꯥꯏꯗꯤꯌꯥ ꯂꯩꯇꯥꯔꯗꯤ ꯀꯃꯦꯟꯗ ꯉꯁꯤꯗꯤ ꯀꯃꯦꯟ ꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩ ꯀꯃꯦꯟ ꯂꯣꯏ ꯄꯥꯖꯒꯅꯤ ꯉꯁꯤꯗꯤ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ ꯀꯣꯏꯔꯕꯅꯤ ꯉꯥꯏꯖꯔꯛꯄ ꯅꯨꯡꯁꯤ ꯆꯤꯡꯂꯧ ꯌꯦꯡꯖꯒꯦ ꯅꯨꯡꯁꯤ ꯈꯣꯟꯖꯦꯜ ꯇꯥꯖꯒꯦ ꯅꯨꯡꯁꯤꯅ ꯄꯥꯎ ꯇꯥꯖꯒꯦ ꯅꯪꯅ ꯀꯅꯥ ꯂꯩꯇꯦ ꯃꯥꯂꯦꯝꯁꯤꯗ ꯑꯩꯒꯤ ꯀꯣꯏꯔꯕꯅꯤ ꯉꯥꯏꯖꯔꯛꯄ ꯅꯨꯡꯁꯤ ꯆꯤꯡꯂꯧ ꯌꯦꯡꯖꯒꯦ ꯅꯨꯡꯁꯤ ꯈꯣꯟꯖꯦꯜ ꯇꯥꯖꯒꯦ ꯅꯨꯡꯁꯤꯅ ꯄꯥꯎ ꯇꯥꯖꯒꯦ ꯅꯪꯅ ꯀꯅꯥ ꯂꯩꯇꯦ ꯃꯥꯂꯦꯝꯁꯤꯗ ꯑꯩꯒꯤ 미국 코딩 낭나 레비오 랭다나 타모시다 타모야 두칸 비누어 꼼자 머싱 얌러버니 ngajarakli basena khangbiyu
lamlan bekanana mit yang karan chan kini lamlan bekanana mit yang karan chan kini haina thamoya se mi kup kuding chinali lamlan bekanana mit yang karan chan kini lamlan bekanana mit yang karan chan kini haina thamoya se mi kup kuding chinali Nangse ay gini ay shu nangini ay se nangini nangshu ay gini mapop kuding thong na jagi hai duna mapop kuding thong na jagi hai duna ay ge thamoy na thamni jari karilai wa so u haino ongzong na ting jari ye nung samai lai khino lamlan bakana uraga nungshi jai ne ay di nangbu thamushi na nungshi jai mi kup khuding nangi wakhala ngau jari bini nungshi jai ne ay di nangbu thamushi na nungshi jai mi kup khuding nangi wakhala ngau jari bini nangi aigi nung siwari nangi aigi nung siwari mapok khuding nangbu phangjage Thajaba se manghan binu nungsiba nangna hingi se nangi ni ne nangi damani Thajaba se manghan binu nungsiba nangna hingi se nangi ni ne nangi damani Nangtana loy jare ne aigi di Nangtana loy jare ne aigi di Mikup kuding nang nalay biyo lengdana thamoy sida Thamoya tukkan dinungo kung jamasing yam na bani Najarak libas na kangbiyo ne kuirbani ngai jarappa Nungsi jing lau yeng jage mujhe khonjal ta jage Nungsi na pang ta jage nang natakana laite malim sida aigi ꯃꯩꯁꯤꯗ ꯑꯣꯛꯑꯒ ꯆꯪꯒꯦ ꯍꯥꯏꯗꯦ ꯅꯪꯒꯤ ꯑꯉꯥꯡꯁꯤꯡꯗꯤ ꯑꯩꯅ ꯂꯣꯏꯁꯟꯈ꯭ꯔꯦ ꯍꯣꯏ ꯊꯦꯡꯒ꯭ꯔꯥ ꯅꯪ ꯊꯤꯡꯒꯨ ꯑꯣꯟꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ pen banai de ngao zai
Akanba nong lai kayana Tingba ngamlaro Aigi nungsiba se Akanba nong lai kayana Tingba ngamlaro Aigi nungsiba se Wahan kaya na famda lona lona challi paukhum kaya ithanata Thamoy sina hangli wahan kaya na famda lona lona challi paukhum kaya ithanata Machu taret kumning tibi Hajagi mai thong bungam jabi Famlaro inaksira Yengjei nangbu imit pena Yengjei nangbu imit pena Yengjei nangse Yeng bagi pen banai de Ngao dây Bị cụp khu điên đang tơ ghi sắc tâm Nangbu ngau jaba nangbu pam jaba Nangbu ngau jaba nangbu pam jaba Nangbu ngau jaba nangbu pam jaba Aitana oi han biyo Ning TV nang gi shatam se Karamba nong dam gi khusem no Ning TV nang gi shatam se Karamba nong dam ba gi khusem no Ai gi thamoy bu asukwa haliba Ai gi thamoy bu asukwa haliba Bagi pen banai de Ngao zay Bikup kuding nang tagi saktam Yengjei nang she Yen bagi pen banai de Ngao zay Bikup kuding nang tagi saktam Nangse Yen bagi pen banai de